अहानबदा मरोइबा पाउ पिजरी Security Force amadi Forest Department na popi pambi singyan thatuna manghanbagi damak XM birena thagat pa phongdorakle Next Generation Infrastructure Sangwa Sagat Pagi Lamda Haukiba Sahi Taramatoi Asida Singthani Ngai Oiba Mawongda Ahongba Purak Bangamle Haina Amisana Phongdorakre Security Force na Ukrul District tagi popi pambi singyan thatuna manghankre amadi Imphal da nga degree 7 yauna ingle Manipur District mapanda ngasi laisin kung na thagani haina IMD na khangalakle Mami TV ne sandok saba Manipuri paubum eng tabiram liba kanglesa singbu SAMINA na taram na okchari mapung oiba pausing mayampun na amuk mi eng tamin na se Security Force amadi Forest Department na war on drugs ki manung chan na popi pambi singyan thatuna manghanbagi thabak lepa leitana sangsilakpa asida hanagi Chief Minister N Biren na thagat pa phongdorakli social amada asigumba popi pambi sing asiyan thatuna manghan kiba asina aikhoigi tungda horaka dauriba naharol sing environment amadi mahusagi pothok singda akiba kaya piramba adu hantahanbada chauna mateng oiragani amade aikhoi punna amata oina hotna minaraba matamdata India ase drugs free oiba lepak ama ohenba soidena ngamgani haina su N Birena makha tarakle Next Generation Infrastructure Sangwa Sagat Pagi Lamda Haukiba Sahi Taramatoi Asida Singthani Ngai Oiba Mawongda Awonba Purakpa Ngamle Haina Sana Phongdorakre Paugi Likul Amagi Matung Ina Wafam Asi Ngarang New Delhi da Pangthokpa Real Estate Developer Association of India CREDAI National Conference da Wangang Laduna Union Home Minister na phongdokibani conference adu da Union Minister Bhupendra Yadav amadi atai makok thongba official singsu sarik yakhe Home Minister na makha taraduna laingak na akhanna na paikhalakliba thausil thorang sing National Infrastructure Pipeline Bharat Mala amadi Parbat Malna chingba makhada lepak asigi town gi lam sing da sengwa sagat pagi thabakta singthani ngai oiba mawongda khumang chawsile masine India bu malengi oina khwaidigi phaba infrastructure lepak singi manung da salhannaba khotnariba manglan asi mangphawna bada chawna mateng oiragani haina makha takhi haire Security Force na Ukrul District tagi popi pambi sing yanthatuna manghankre hairi police ki pau amagi matung ina district asigi LM block mulam amadi Songphel area dagi Security Force na lam acre samaga tarani palda tharamba yamlaba popi pambi sing yanthatuna manghankhibani mafam adu da saramba lautang sam kunsu maithaduna manghankre hairi Imphal da ngasi Celsius degree yauna ingle Manipur gi district mapan da ngasi laisin kungna thagani haina India Meteorological Department Imphal Center na lauthokre hariba district sing adudi Imphal East, Imphal West, Thoubal, Kaksing, Bisnupur, Churachandpur, Firjwal, Ukrul amade Senapati district ni bam asida lakadauriba numit humni asida thoina ahongba leiroi haina makha tarakle Bayal Foundation Bengaluru na Manipuri Classical Dance da SINGAMAYUM asar di Humanity Service in Mitai Religion da Angom Bembem da Rabindrana Puruskar isingani kun mga pirakhiba anibo ngasi Salen Digital amadi Bahujana Sahitya
National Committee of India Manipur State na Silent Digital Mini Studio da harau taram na achamba thoram amaga loinena taram na okre thoram aduga mari lainana Chairman Silent Digital amadi BSA Manipur State President Dr. Phanjawam Lanajit Singh na haikibada aikoina hinglingai matam khara asida aina tawriba lambi aduda imalai damak karigumba khara dang tawramba mathau tai yoiba amana mai pak Pukning Taugat Piduna Ahenba Kaya Tarak Naba Sagat Pigadobani, Aikoi Masen on Sinaduna Amana Amabusing Tanaba Kak Hotnaroi Dabani, Mai Pakla Bemui Sing Nasu Makoina Tauri Balam Aduda, Hagolak Liba Singbung Aklo Pibigadobani, Ngasi Mana Panglak Liba. Ngasi mana panglak liba ani busu thagat pa amadi ikai khumnaba utchari ahenba thabak thorong kaya imalai pakidamak leptana tawrakigani haibagi thajaba thamjari haike Community kaya mana kundaminaba yamna nungsiba jaga oina mini India hairagasu khangaraba kundaminaragasu mi amana afaba thaba ama tawrakpada mi amana karigumba akhoi jo pulliba friend circle singsigi maraktagi mangna tawjaruriba honajarubadugi matungina isona karigumba mokhoi khudola ma mangal ama pibirakpa matamda mana ama phangakpa matamda chingthanaba mahaki matungda ngangbiba ngangba kaidobasi kaya ama thenei ai sadagi hauraga kaya ama thenei aduba akhoi na khali akhoi na thajai badudi karigumba wafam khara aigi maramda natraga kanagumba mana phanglibadagi maramda matangda tungda wa ngangbirakpa haibase akhoi hena chakthokjaba poi maramdi kaino haibda ai isana karigumba khara do oilabisu honajadana tawjadana matam sangna dedicate tawdana laibasigi mahije makoina khangbagini makoina khangbibagi akhoi bo afaba lambida chatliba afaba lambi Delhi dagi Impal Phawbagi flight ticket ki mamal ka hena wangkhatkre matam khoragi mamangdagi Impal dagi Guwahati Impal dagi Kolkata amadi Impal dagi Delhi na chingbagi marakta service tawriba toan ba flight ki ticket ki mamal mahausaga manadaba mawongda khangen hengalakle haiduna Mari Lainabo Authority da Fawba Wakat Narakpadagi Governor Ajay Kumar Balana Civil Aviation gi Minister da Aiba Cherol Pisinduna Impal dagi Guwahati Fawbagi yauna service tawba flight masing hengat pina ba haizakibadagi Air India Express ki flight ama hana dagi hengalaklabaso Impal dagi paigadaba amadi Impal tamna pairakadaba flight singi ticket ki mamal aduki matik wangduna leire thajaba yaba paw amagi matung ina Delhi dagi Impal tamna pairakadaba Air India Express ki flight tongan ba flight ticket ki mamal lupa lising marifu tara mapan chamapan marifu tara mapan oiramba thengnaki hairi ngasi amadi hayeng dagi Delhi dagi Impal da pairakadaba agency asigi flight ticket ki mamal lupa lising nifu mapan ga samapan marifu tara mapan oiraga tha asigi kunithoi amadi kulhumdoi dana mathang sitna lupa lising kunithoi ga chamanga ga humpu mathoi amadi lupa lising tara taret supna yangkai mapan oiramba thengnaki hairi loinana agency asigi Loinana agency asigi oina tha asigi kun manga dana khwaidagi mamal tana ticket mamal lupa lising taruka sani ga nifu nipan gi changda leramba thengnakhe amaromda flight masing yamdaba khakta natana haukiba sahi lising ani kul humdoi gi me ahumdagi haurakliba lan asina maram oiduna state asiga mapan gi atopa mafam singa samnariba national highway ani makta mahausa gumna free movement tawba yadabadagi tangai fadana chatok chasin tawriba myoy singna aeroplane da chatpada ticket ki mamal yambadagi khudongsa daba kaya mayok narakle Parliamenta pass taukiba BBG bill gi mayokta lepak sin bathungna khongjang jangsil lakadauri Communist Party of India CPI na sinduna chakliba tha asigi kunithoi da lepak sin bathungna akanba khongjang jangsin gadauri hairi Party asina phongdorakpagi matung inna MG Narega dagi atamnana union laingak na Mahatma Gandhi gi maming lauthok na ba hotnakhibani haire thawong asi satharakani haiba asi mangjauna na khangi hairaduna CPI gi maikei dagi pass tawkiba bill asi reject tawgadawani haire
Security force na drugs lalonbi nupi ahum mayum mayadagi fagat pangamkre haire. Police ki pau amagi matung ina makoy ahumak Impal Iski Porompat PS ki manung chana laiba Khergaw Yungkhaibam laikai dagi ngaktane. Farba nupi ahum adudi Set Nezia Sultan Elias Abema chahi kuntraga nipan mangondagi 12 board DBBL Sodgan ama charakna gram samagani pumuki heroin haplamba sapon kep tarani thoi amadi sel oina lupa lising humfu taraga chambri tara fagat pangamle yungkhaibam Sonia sahi kul humdoini mangondagi charakna gram humpurom oigadauba heroin hapa bal kuntra taret amadi charakna gram nifu humdoi muki WY tablet fagat pangamle amade khulakpam Farzina Elizina sahi Kuntra humdoi mangondagina spasmo proxibon capsule cha magatarani thoi fagat pangamle haire. Paugi marak thatna atenba break amatang mayam punna lawminase. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Ibe makigano. Alda betamo. Sige yumse. Next time tina check sin na laksilo ka tam karbani ne. Tadarang se jual habag am takita bo. Asum na mayam na machal bo ngap shan lugum. Masigi yung masibu aso yan an ko kada betagi. Next time tina ngap seldi. Next time jual habag ngap tok na basem bani. Zaman technology siya na mana concrete ka tok na tina ko matamda. Kapam mo ang mukha na hanggal adli. Next time strength is in the quick. Manipuri loan bu India gi language singi manung challe haina lauthok hannabagi matangda state thaki committee ama governor na chairman oiduna nauna sengkhiba khongthang asibu Rajya Sabha gi MP laisemba sana zawbana nungaiba phongdorakre warol amada MP laisemba sana zawbana hai governor Ajay Kumar Ballana akhannaba mieng sangbiduna asiguba khongthang ama laukhatpa ase thagat ningai ni kumja lising ani kun gi September 12 da mahakna wafam asi India gi parliament ta pukhat khiba leire governor na luchingba nauna semliba committee asina Manipur miyam gi pukningi ihul khangna thabak tawrakani haibagi thajabasu MP na phongdokhi hairi. Manipur police na sangkhai chungkhai tawbada senaba aina thingkraba lalhaulup RPF PLA gi kedar ama Impal West ki Singamay PS ki manung chana laiba Maitai Lamkhai crossing area dagi fare hairi farba mioi adude Thangjam Suran Kumar Singh Elias Rajesh Elias Asauba Elias Luangsa sahi kun mapan Impal East ki Paurabi awang lekai dagi ni mangon dagi sim ama yawba mobile phone ama Aadhaar card ama amade sale oina phagat khre hairi sale oina har paisa su Jatliba tha asigi kunma thoigi ayuk pung 10 dagi nungthil pung 3 phawba Sagolban wahengbam laikai da UZ cable repairing tawgadaba amadi Sagolbal maino lairek GO tawgadaba na numit asigi pungpham asigi manungda Kwakaital subdivision 111 KB eastern 2 feeder gi shutdown tawgani haina MSPD cell gi Kwakaital subdivision 1 IED 1 gi manager na ngarang thokpa cherol amada khangalakle maramaduna kaisampa junction gi na wahengbam line faroga Sagolbal tera amudon akham laikai gi area singda mai phangloi haire
Cherol amagi matung ina National Highway 37 Imphal Jiribam lambida lamdam asigi tangai fadana nongmada changdaba yadraba pochai puduna lakpa gari humpu mapan hariba lambi asida apan bayaudana pusilakre makata na pochai pusilakpada khudongthiba thoktana bagidamak chingnaninga oiba mafamsingda security force na akanba saksin thawrang sing lokhatle Manipur district pumnamakta pamdaba thodok thoktana bagidamak ching amasung tamda punna checkpoint chamaga 13 hangduna achat awok sing sek sathaki hairi Prime Minister Narendra Modi ngasi West Bengal da chatuna lupa crore ahum sani gi chawkhat thawrangi project khara sanagani kharana urep uyung tamgani hairi Prime Minister na Naria district ki Rana Ghat National Highway project sanagani kharana urep uyung tamgani hairi thorom asiga mari lainana miyamgi mifam amada su Prime Minister na wangangani project sing asina Kolkata amadi Siliguri ani gi marakta maru oiba lambi ohellagani masina miyam da lamda hena khudong sahallagani lam koiba lakpa myoi singdasu paikhalakliba project asina chakho tharangi lambi da hena khudong chahanduna lambi asi singsenba ngani Prime Minister na West Bengal gi khongchat hek loiba ngasi nungthil numit nini gi khongchat ta gwa thunglaragani Prime Minister na state asida lupa crore 15 chatruk rongi sakho tharangi project khara sanagani kharana urup uying tamgani hairi Prime Minister ngasi Guwahati da leiba lok Priya Gopinath Bodoloi International Airport the state of the art Chitter Anagani Lam Square Lak ama henba mafamda terminal asina chahi khudingi oina passenger crore ama lak ahum rong khudong saba phangalagani terminal asi lupa crore lising mari changna sabani haire Prime Minister na foot Marifu wangba Assam gi hanagi Minister Gopinath Bodoloi gi mitamsu airport asida maikum hangdokani madugi tungda miyangi mifam amada wangangani BJP gi headquarter da dol asigi thomi singa punna mifam pangthokani hayeng Prime Minister na Brahmaputra Turel da hi tongduna school gi mairoi singa pariksha pi charcha gi matang da unaduna wari sanagani masigi tungda Prime Minister Narendra Modi samu me ba maraiba ningba Jambriga Marifu Singkhubam oiriba Swahit Center da satkani masigi tungda Prime Minister na namrupta crore lising taran na sengot kadaw monia fertilizer zeki ure gani Prime Minister na mafam amada su wangangani Congress ki lusingba Rahul Gandhi na ngarang Modi lengakta marasi duna MG Narega gi chahi kungi khongsat adu nongmada loisinkhre amadi anauba BPZ Ramji bill gi khungangi mayoktani haina phongdorakli ex thador parol amada Rahul Gandhi na chatliba tha Ranipan gi numidangda Modi lengak na MG Narega gi chahi kungi khongsat adu nongmada loisinkhre hairi masina hak singde yumpam oibe scheme asibu Delhi dagi control tawba ration scheme oina onthokle Masi state ki mayokta amadi khungangi mayokta lainana ba mawongda semlakpani haina Rahul Gandhi na marasi ki MG Narega na rural worker da wa haizaba ngambagi sakti piri haina Rahul Gandhi na makhata ke Aroibada maroiba pausing amuka hanna pizari Security Force amadi Forest Department na popi pambi singyan tatuna manghanbagi damak exambiran na thagat pa phongdorakli Next Generation Infrastructure sanggo sagat pagi lamda haukiba sahi taramatoi asida singthaningai oiba mawongda ahongbo purakpa ngamle haina Amit Shah na phongdorakre Security Force na Ukhul District tagi popi pambi singyan tatuna makhan gre amadi Imphal da ngasi Celsius degree taret yauna ingle Manipur gi district mapol da ngasi lesil kum na thagani haina IMD na khangalakle
Haziki oinadi Mami TV na sandoksaba Manipuri pau matang asida loisinjare makha taba paugidamak Mami TV bu mieng taduna leibiyo.